ngasi phongkhiba tungan pause sing yaw ba i pausing Manipur Circle News na myam da khudol tamjari ahan bada SF na Khullakpi haatkhraba tungda kuki singna namna khunda ba mafam singda matam kaktaba ban loukhre lomi sinmi sing ngakpi senbi da bagi maitai singna PR lengak ta sauri langsin manbi village chief phaikon hing nongmaina kaptuna hatlambagi mayokta koki ta ba mafam punamakta indigenous tribal leaders forum ITLF na matam kaktaba total shutdown lauthokre kamati on tribal unity ko tuna hiramasiga mari lenana ngasi nungtil pung amadagina hayeng numidang waram pung ahum phawba kuki ta ba mafam punamakta total shutdown lauthokre Bisnipur amadi Surajapur district ki lonaba mafamda thokiba thodok amada ngarang maitai gi lomi ama sopan nangkhibaga loinana kuki gi nupi ama sibadagi kangrup animaki miyoisingna akanba mawngda khongjang changsinharakhi kuki militant singnaba singda ngarang nungthil pung ahomina ni phurom tabada Bisnupur district ki phobala lo uduna laiba lomi singda nomai kapsilakpada masage sahi hum phurom suraba ningthaujam biren koba lomi ama oithangba khudangda nomai maruna panmadagi sokhi soklaba miyoi adu hojik Bisnupur district hospital da layingli thodok adugi matung tarakpada security force na manak nakpada leiba Surajapur district ki Singkhai village ta area domination ki operation chathabada khulai paiba singa nomai kapna bagi thodok thokhi thodok aduda launching manbi village tagi chief ki loina bi hoikholin haukip nomai maruna panbadagi soktuna Surajapur district hospital da laikan ramlaga sekhibani hairi amorom da phobala gi thodok thophamda mari leinaba authority sing laktuna yengsinkre ngasi su masing yamlaba myamna lambi da thoroktuna lau sujariba lomi sinmising ngakpi senbi na bagi lengaki akhanaba thorang karino haiba khangnanaba protest tonari maduda sunatana ngarangi en biren ko ba lomi ama nomina kaptuna sohalam khiba aduda cheraba singi mathakta logi oiba thabak laukhatnanaba yamna kana lengakta taknari ngasi numidang waram phawba Bisnupur maikai da makhal amatagi lambi thingba natragna ban tawbana jingba amata leikide marak asida village chipki loinabi hoikoi hing haukipu minungsi yaudana haatkhrabagi thong adubu koki women union and human rights na akan mongda yaningdaba phongdorakli makhataba pauda covid na laksalakle ngasi khudakta kumapan positive oire Manipur COVID-19 na tamatam na laksalakle mi bainingai oiba phibam amada ngasi khakki oina mioi kumapan positive oire ngasi gi asiga tharaga Manipur gi apunma covid positive oiba gi masing marfuga ni thoi sukre haina official gi oiba paw amana hairi ngasi positive oire kiba mioi kumapan nadu gi manungda sahi mapan gi nupi masa ama amasung sahi tarane thoi gi nupa masa ama yawi hairi Imphal West district case kunithoi Imphal East case taruk amasung Thawal district ki oina mioi ama positive oirakhi apunba mioi kunmapan nadugi manungda nupana tarahomdoini aduga nupina taratarukni hairi thajaba yaba mafamdagi phangba pauna hai Manipur da hojik covid positive oirikli basing asi mile symptomni thoidukna kiningai di oide positive oirekpa khudingmak home isolation taunana ba khanghankhre home isolation da leiringai da makoina covid ki protocol sing ngaknana ba mari lenaba singna pautak pikhre haire makhataba pau ngasi numidang ki pung 8 taba matamda Israel amadi Iran ki pau luna na tongan ba pau sing taba phangbigani